Lampak ki wahauda khul ani gi khunja singkhana badami ama chire kaya amana shokle Tengnopol Police Station ni manung channel iba Aimol Singnung Hut Village amasung Aimon Khunjai Village ani gi marakta playground amagi wahaudagi khana chaina badami ama shire Nupi yauna mioi kulhumdoi rom asopan nangle hairi Thodo singrang nungthin pung ahum khairom tabada thokibani Hanadagi yena duna leiba playground ama munabadagi nakal ani gi marakta mi kyana makhutta mi sibi aba khulai kya paiduna mafam marang khangdana phunarakpadagi laibak thiba thodo du thokibani Thodo du da leikidraba mi adudi ISL Thangjalal chahini yankhai taru apokpa leikidraba ISL Wanailan kawi Aimol Singnung Hutki local pastor ni Atopa shoklaba sing aduna Aimol Singnung Huttagi L Rimaisan M Reksingir ISL Rimaithang ST Trisutchim L Naikhoki TD Ildrin LN Jekpu M Naikap Thang N Rajen Miss LN Shoniani amasung Aimol Khunjai Village tagi S Sunglei KH Chunget KH Wanoilan S Elian War S Korsosong Elias Alim KH Lungdaireng Chungmilian KH David S Hongleilan KH Rengti Nilian KH Shonei Thang KH Arilpu amasung S Alian Khomni Makhoi Jiban Hospital Kaching amasung tongan bo hospital singda laikanari hairi Thoudodagi pau hek tabadagi SP Tengnopal TIS Bikramjit SP Kaching Victoria yengkhomna lusingba Tengnopal amasung Kaching district ki masing yamlaba police team sangsinduna irang adu laksinki Deputy Commissioner Tengnopal Mayang Langbam Rajkumar Manipur Police ki IG Zone 1 K Jayanta Thokdok thokpham da laktuna yengsinki Deputy Commissioner Tengnopal M Rajkumar na phongdorokpada Aimol Singnung Hut amasung Aimol Khunjai anigi boundary da monolith stone ama yungnaba thorang tawbuda yenarakpadagi yetneriba mafam asigi waroisin puraknaba hanadagi hona yamna kanna honaduna lakpani mari lenaba SDO chattuna yengchenbaga loinana police team thaduna ngak chenabagi thabak paikhalibani adubu ngarang khangongdana nakal ani khut thanarakpadagi ahenba police sangsinduna irang adu laksinki Aimon Khunjai amasung Aimol Singnung Hut Village anigi mafam punamakta ngarang nungthin pung mari dagi matam kaktana section 144 of CRPC 1973 gi subsection 2 gi makhada athingba thambaga loinana police na ngak selagani haina Rajkumar na phongdorole aduga topa pawomana NPP na withdraw tawbagi wafam leitri Chief Minister N Birena Lusingba chungsinaba government asigi partner oiriba NPP gi cabinet minister mari gi manungdagi minister ani lokthokibadagi oirakliba phibam asida government asi makhatana sawutkhidra sawgatloidra haibadu party asigi national president oiriba Konat Sangma unarga aroiba phirep launaba NPP gi MLA mari ngarang Shillong gi damak Imphal thadokre Thengna phangba pawmgi matungina national president ga MLA mari ga unakre amadi hojikki oina BJP na Lusingba government pu sawgatpa tokpagi wafam leite haire Thasigi kunmari da nauna minister manga wasak laukiba adugi mangoinana council of minister da yauramba minister taruk lauthokibani makhoi sing adudi BJP dagi minister B Hangkhalian TIS Radesham amadi nemchak kipgeni NPP gi minister mari gi manung dagi L Jayant Kumar amadi NKC aduga LJP gi amata ngairba minister Karam Shamni NPP gi minister ani lauthokiba aduga anina minister oina lehoriba sida Sungchinaba government asi makhatana sawat khidra natraga sawgaloidra haibagi aroiba phirep ama launaba Deputy Chief Minister Y Joy Kumar Minister led Pau Haukif Party sigi state unit ki interim president NKC amadi L Jayant Kumar Party sigi national president Konat Sangma unarunaba Imphal thadokibani Party sigi oinadi minister oiriba makhoi mari gi manungdagi ama lokthokuna mache tahanaba thorang torukpada yaba ngamloi tokpa tarabadi pulap tokani aduga leiba taragana pulap leiba haiba phirep hana logduna leikhrabani Guwahati flight ta ngarang nungthin Shillong gi damak Imphal thadok tringai Imphal gi international airport ta pongmising unabada Deputy Chief Minister Y Joy Kumar na hai party sigi minister mari leibagi manungda minister ani lopthokhrabana government asi makhatana satminagadra natraga satminaroidra haibadu party sigi national president lorukpo warep aduna aroibo oigani haiki ngasi Shillong da national president ga unaraga Manipur da hujik oirakliba rajniti gi phibam asi puthoktuna kupna khanaraga kari phirep lawgadage haibadu lepkani NPP na hujiki oinade atopa party amata ka satminabagi wafam leite haina su deputy chief minister na phongdoki state asigi interim president NKC na NPP discipline leiba party ni national president na lorukpo warep adu amata oina satminagani magi aningba pamada satpa yaroi haiki NPP gi minister ani drop tawraga lehoriba minister ani adu minister oina adumak laikhigadra haibadu national president na lorukpo warep na aroibo igani haiki
Mari lainaba pau mana ngarang NPP gi cabinet minister ani yauna MLA mari gi oiba mifam ama pangthokpada chapchaba phirep lobwa ngamdabadagi NPP gi national president Konat Sangma unanaba ngarang chatkibani Yanaba amagi makhada N Biren gi sungsinaba laingak asida NPP gi MLA mari minister phampaiduna chahi ahum makhairom chanminaраklaba matung August 13 sungsinaba laingak asidagi withdraw tawkibani Chief Minister N Biren laingak tagi withdraw tawraba matung Congress na luchingba NPF nauna sembada NPP gi MLA mari mak yaukibani Adum oinamak NPP gi national president Konat Sangma amasung Neda gi convener Hemanta Biswa Sharma Imphal da laklaga BJP gi national leader sing unaraba matungda makhoi maribu Delhi da pukhibani Amit Shah yauna BJP gi national leader sing unaduna wari sanabada Manipur da president rule lakpagi oithokpa leibadagi amu hanna chief minister N Biren laingaka punna satminaki National leader sing unabadu da MLA mari makhata na minister oina leibaga loina ahenba portfolio hapsin gani amadi matam chupagi oina NPP amasung BJP chatmina gani haibagi thajaba thamlaki adubu thajaba pirakhiba adugi ona tainabada NPP gi cabinet minister ani drop torokpadagi Konat Sangma unaba chatkibani Thajaba yaba paugili khul amana hai ngarang thin MLA mari na Konat Sangma unaduna hojik leiriba phibam asigi matangda kupna khanaraba matung hojik leiriba phibam asida matam khara yenghanningbagi apamba Konat Sangma na phongdorokle hairi Konat Sangma gi wafam aduna maram oiraga hojik hekta NPP gi MLA mari chief minister N Biren laingak tagi withdraw tawbagi wafam leiroi haina paugili khul asina makhatana phongdorokle aduga atop pawmana positive oiba ahum leikidre positive oiba lising tara ga sumi yankhai ma thoi shure haukiba pung kunmari da Central Armed Police Force ki personnel kun yauna mioi chani ga humpu nauna COVID-19 positive oiba dagi state asida laiset asigi apunba positive oiba masing lising tara ga sumi yankhai ma thoi yaukiba ga loinana ngarang numidang phawbuda Manipur da leikidaba COVID-19 positive oiba migi masing humpu taruk sukre Official oiba paugili khulamagi matungina haukiba pung kunmari da Imphal East dagi chahi yankhai tarik churba nupi amasu Rims Hospital da leikidre Churachandpur dagi phangba paumagi matungina ngarang Churachandpur district dagi nupi ani leikidre amadi makhoi ani ma COVID-19 positive oibani hairi leikidrebi ani adugi manungda amana New Bazar area dagi ni amadi atopa thuna Sengkongpang dagi ni Churachandpur dagi mioi ani amasung Imphal East dagi ama punna nupi ahum nauna leikidaba asi tharaga Manipur da leikidaba COVID-19 positive oibami gi masing humputaruk sukre Ngarang miyo yama leikidaba si tharga Imphal East district ki leikidaba COVID-19 positive oibami gi masing tarataruk shure amadi Churachandpur district kina ngarang leikidaba ani asi tharga punna taruk shure Bishnupur district gi nupi yama leikidaba si tharga district asida leikidaba COVID-19 positive oibami gi masing mari shure Hojik phawbuda leikidaba singi manungda Imphal West district ki taratret suduna leikidaba masing khwaidagi hena yamba district asina oiri Thawal district ki leikidaba masing tarataruk suduna Imphal West district ki mathangda masing khwaidagi hena yamba Imphal East district ka punna tarataruk oiri Kangpokpi district ki leikidaba masing mari sukibaga loinana Chandel district ki na ahumni Amarom da laiset asigi wangang loi amasung healthcare national director Dr. Khoirom Sajikumar mangang na thokpa serol amagi matungina general population gi nupa chamaga nifu manga amasung nupi maudra manga punna mioi chani ga nifu amade Central Armed Police Force ke personnel kunnauna positive oibadagi state asida laiset asigi positive oiba masing lising tara ga sungi yankhai ma thoi yaure haigi adu bole pa leitana positive oiba sing negative oirakpadagi phabagi changchada 13.3 mari anida leiri hairi September kun manga gi numidang wairam pung manga dagi September kun taruk ki numidang wairam pung manga phawbuda punna haukiba pung kun mari gi manungda nauna mioi chani go humpu positive oikiba sing adu Rims Zenims Swiss Hospital Thawal None Sijo Hospital Churachandpur Rajmeti City Kamjong Imphal East Bishnupur Kakching Mothers Care Senapati Jiribam Tamenglong Imphal West Ukhrul amadi Bhavina Diagnostics da test tawbuda khangkhibani hairi General population gi oina nauna positive oireba singadu Imphal West gi chamaga kun Imphal East gi kuntha taruk Thawal gi kunma thoi Tamenglong gi ani Ukhul gi tarataruk None gi tarama thoi Kakching gi ama Senapati gi ani Churachandpur gi ani amasung Bishnupur district gi ahumni haina phongdorole haukiba pung kunmari gi manungda general population gi positive oikiba mioi chani gi nifu gi manungda chani gi kunthani thoi di mapal da chalubagi travel history leite hairi Paugili khulasina hai laisat asidagi phaduna haukiba pung kunmari asida mioi 108 discharge tawkhre discharge tawkiba sing adu CAPF personnel tara humdo yauri discharge tawkiba sing aduna rimsa gi ama covid care center lamboi khongnang khongdagi nifumdoi Yunako dagi mapan Kangpokpi dagi ama amasung covid care center more dagi tarani thoini hairi
लाइसत असिगी एक्टिव केस लिसिंग अनिगा चहुम सुकना तरुक मसिगी मनुंगदा जनरल पॉपुलेशन गी लिसिंग अमगा चनिपान मौद्रा तरुक सेंट्रल सिक्योरिटी पर्सनल दगी चामरीगा तरा हौजिक तोंगान तोंगान कोविड केयर सेंटर सिंगदा लैरी लाइसत असिदगी फखिबगी अपुनबा मसिंग लिसिंग तरेट का चातुक मरफुमाथोय मसिगी मनुंगदा जनरल पॉपुलेशन गी लिसिंग मंगागा चमापन यांखै हुमदोय सेंट्रल सिक्योरिटी पर्सनल दगी लिसिंग अमगा चात्रेट कुनिपानी हाइरी सैरक्सिदा जेनिम्स तंगसी सैंपल चांगागा कुंथा मंगा टेस्ट तौपगी मनुंगदा मियोय मरफुतरेट लाइसत असिगी पॉजिटिव ओइबा थेंगनरे पॉजिटिव ओइबा सिंग अदुगी मनुंगदा IGAR साउथ की पर्सनल कुंथा मापन अमसुंग लैमखोंगदा लैबा आर्मी की पर्सनल तारा मापन याउरी हाइरी इम्फाल वेस्ट डिस्ट्रिक्ट की ngasi mioi kunthani toy laisat asigi nauna positive oibada samuru maya lekai amasung khagempali panthak mari mari yauri haina pawi likhula mana phungdrok paga loinana thawal danga si rapid antigen test obuda mioi taret nauna positive oiba thengnare hairi arobada paubilai news reader gi video bu yengbiri ba khuding makpo thagachari news reader gi video bu yengbiri ba khuding makpo thagachari arobada paubilai news reader gi video bu yengbiri ba khuding makpo thagachari तौपगी मनुंगदा मियोय मरफुतरेट लाइसत असिगी पॉजिटिव ओइबा थेंगनरे पॉजिटिव ओइबा सिंग अदुगी मनुंगदा IGAR साउथ की पर्सनल कुंथा मापन अमसुंग लैमखोंगदा लैबा आर्मी की पर्सनल तारा मापन याउरी हाइरी इम्फाल वेस्ट डिस्ट्रिक्ट की ngasi mioi kunthani toy laisat asigi nauna positive oibada samuru maya lekai amasung khagempali panthak mari mari yauri haina pawi likhula mana phungdrok paga loinana thawal danga si rapid antigen test obuda mioi taret nauna positive oiba thengnare hairi arobada paubilai news reader gi video bu yengbiri ba khuding makpo thagachari